sida leire aina ngasi thongdoise siga chanam maku khongna leire siga tomato leire siga onion piece tawna leire ade sida dal chini khara laure ade gidi elaichi amakhak laure ade gidi long kharaga ahum mari khak tawraga laure ado aina ngasi thongdoise seni paneer ni अमूल गिनी को पनीर से अमूल पनीर गिनी अमूल गिनी दे गिदी सिगा क्रीम लेरे सिसु अमूल गी दे सिगा तना मटर लेरे मटर से इसिंग साबदा तिंजन थमे को खरा सॉफ्ट ओइना बाइनो होरेन दो आई हजिक थोंबो हुजारगे हाइदी ऐगी सेगी रेसिपी से कमाय नो आई सुम उच्चारके आई ममांगदसु पनीर थोंबगी वीडियो यावखिबनी मयामना खंगबिरमगनी अदो खंगदबीनसु सुम येंगागा खंगनी ममांगिदुना मसाला बटर मसाला पनीर नि ngasigisina मटर पनीर ओइना थोंगे आइना अदो हौरगे को मयाम सुम जेंगमिनसी आइगी सेसिगी रेसिपी सु मयाम पामले येंबियो
ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯦꯅꯤ ꯑꯩꯒꯤ ꯃꯇꯔ ꯄꯅꯤꯔ ꯊꯣꯡꯕ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯦ ꯃꯌꯥꯝ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯅ ꯌꯦꯡꯉꯨ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯄꯅꯤꯔ ꯊꯣꯡꯕꯗꯣ ꯁꯤꯒ ꯄꯨꯔꯤ ꯈꯔ ꯂꯧꯔꯦ ꯑꯗꯒꯤꯗꯤ ꯀꯣꯕꯤ ꯂꯩ ꯕꯣꯔꯥ ꯏꯔꯣꯝꯕ ꯈꯔꯒ ꯂꯥꯛꯑꯣ ꯆꯥꯒꯗ꯭ꯔꯥ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯍꯥꯎ 이러면 그래요. 자, 딴 데 갈러 오세요. 자, 진짜 알아 이거? 너? 큰일 나. 예. 자. 하. 자. 왜 언제냐 너? 왜 언제냐 너희가? 왜 언제냐? Chơi thử biết hai từ hả được chưa chưa nó được 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 chưa được thằng nào rồi mai bạn đi para cần có một bịa 염장이 이러면 나와 일단 ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯅꯤꯡꯉꯤ
ꯃꯌꯥꯝ ꯑꯩꯒꯤ ꯕꯦꯠ ꯀꯣꯃꯦꯟ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯅꯤ ꯌꯥꯝꯅꯕꯨꯗꯤ ꯅꯠꯇꯦ ꯑꯅꯤ ꯑꯍꯨꯝꯈꯛ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯎ ꯄꯥꯊꯣꯔꯛꯎꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯊꯣꯔꯛꯀꯅꯨꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯄꯥꯊꯣꯔꯛꯎ ꯍꯥꯏꯔꯒꯅ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯣ ꯑꯩꯒꯤ ꯄꯅꯤꯔꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯐꯥꯒꯤ ꯅꯠꯇꯦ ꯈꯪꯕꯅꯤ ꯂꯥꯎ ꯆꯥꯔꯣ ꯂꯥꯎ भैया तो उन्होंने मजा से जा चाहिए gì cũng bắt đầu xe xe ui मजा छना चथोइबी 세 छना ले dumtani manja sonda lao mẹ cha bằng ngầm đấy tần ấy xe làm cha ngầm đều có quen vô ngà là trao già rồi em papa muốn chơi lời chân cái đó khá tua rồi video xoay thì 좀 loisilꯂꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝꯅ ꯍꯥꯏꯕ ꯌꯥꯝꯅ ꯁꯦꯌꯔ ꯇꯧꯕꯤꯌꯨꯀꯣ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ